Online Manipuri YouTube channel swing bi mayam pumna pu amuk hanna tanam nuksari yamna maru iba pawama update tawjage Ningthou Leishemba Ayoubi Thakta saore Mahak Jailda Leirabasu Leiragani Haikhre Christian gi lusingba amana Sagang Baptist Church na sinduna pangthokhiba outreach gospel thoram amada phongdokhiba wafam amada Raja Sabha gi MP su oiriba Manipuri Ningthou sana jawa Leishemba na MP Mathau tade Jailda Leirabasu Leiragani haibu wafam phongdoktuna Ayoubi Thakta mahaki asaubu utkre til situna ngang sakpagi video adu Leishemba na mahaki Facebook page ta thakatpaga loinana who is this bastard openly challenged the Meitei I will not spare him haiba haina irakhi aduga madugi matungda mahaki atopa post amadana lalle haijadragadi maun skin khokani ibudau pakhangba panduna wasakli MP oiba oidaba mathau tade haina irakhi Maharashtra Leishemba na thagalakhiba posting adu social media da viral oirakhi mahakna thagalakhiba posting adu da mi kaya amana comment pinarakhi mahaki post adu share na singba angakwa phangna taunakhi press na phangbu paugi matung inna video adu da wangang liba Christian lining sanduk pani haiba nupa adu ngasin nungthin impan police na kaukhaluraba matungda konna amuk thadokre hairi Manipur gi Ningthou su oriba MP Leishemba na thagalakhiba Facebook post adugi comment da kairau AC gi MLA Laurembam Rameshwarna video adu da wangang liba nupa adu advocate amana complaint tawbadagi police na farbre adu bu singi sakti leibi MLA amana laklaga police station dagi nupa adu bu puraga chatkre haina tai miyam su thigat piu maitai di loire dako ibudau pakhangba khoibu amukta kanbiu haina irakhi Maharashtra Leishemba na thagalakhiba posting adu da mi kaya na mahaki wakhalun adu pukning thogatpagi wafam kaya ama leptana pinarakhi Leishemba na su lakningba laksano darkar tade aigi proof aigi lining chairaga adu da ai MP ni Ningthou ni kaina laigadaba natte haina paukhom piri aduga sanalaiba ki article legi article matek amakhakta lokhatchege maitai gi chatnabi karem narubagi leibak wathok oirakle church amagi pastor oiba takhelambam Ramananda koba miyoi amana maitai singi chatnabi nat pusingna duna tinsit pagi video footage ama social media da viral oirakraba tungda leibak wathok oirakle nakhoi gi mi siba chatluba kanda halakpada tairin mana pairaga ising khitokle Thongal da mai thai karigino hairaga phattaba changdanabani hai thui tinsit pa haiba video footage adu thuna yang nanga sinumidang moiram social media da viral oirakhi wathok oirakpadagi Imphal police station gi team amana takhelambam Ramananda langon gi mafam amadagi kaukotki tungda mahaki singmi nupi MLA amana thadok halaga pukhi haina kanagumba kharna social media da comment da maral sirakpa thengnakhi adumakpu police tagi di wafam asi gi matangda sabchaba ama khangba ngamdri thajaba yaba mafamdagi phangba pauna hai mamang tha March 13 ta kompuruk ichil inau singi sagangda leiba Sagang Baptist Church ta pangthokpa outreach gospel gi thoramda speaker oina takhelambam Ramananda na wafam adu phangdokhibani social media da viral oirakraba tungda Raja Sabha ki member MP su oiriba Leishemba sana jawba mai hanguna saukhre mahaki Facebook account da maitai bu phongna singnariba miyoi asi kanano haina hangbaga loinana mahakpu ayakna kaidongai dasu lemna tharoi MP oidrabasu yai haibna singbu wafam singphong dorakre maitai laining hinghannaba akanba thodang lawriba aram baitengkol gi thongmi kaya masu saubana Luton kanare maitai gi culture singnariba Christian lining satpa Ramananda lale haijadragadi mahaki matakta akanba thabuk lokhatkani haina wasaknakhre hayeng ayuk aram baitengkol gi activity sing pullaba yana leiri koronganba khuman kawba miyoi amana Ningthou gi Facebook account da comment pirakpada lalle haidrabadi Ningthou ai tauge da magazine full ama sechenge lukhamduda haina phawba phongdorakhre World Mitai Organization ki Facebook page ta thagalakpa post amada hai Ramananda takhelam athubada lalle haina leibak miyam da singdoru anam kanduna usit thaoidaba tawrabadi maduda thokpa phapatta nasana pujagadabani haina article asta su phongdok piri video sing bibagi damakta mayam bungna pamuka na thagachari ana update ki damakta nungsi video channel su subscribe to biramu thank you so much